अहनबदा मरोइबा पाव पिजरी कॉलेज मिखल गे स्क्रूटिनी हयेंग तंगाइरा कांदा मिखल गे थोखिबबु माहिरोइ सिंग यानिंगदबा फोंगदोक्तुना अकनबा खोंगजंग संगसिनख्रे अमदी इंडिया दा हौखिबा पुंग कुनमरिदा नौना कोविड-19 पॉजिटिव ओइबा मियोइ लिसिंग मरिगा चनी हुंपुतरा निथोइ थेंगनख्रे मियोइ कुनतरेट ना लैखित्रे क्रमजरी PONYTV ने पिजबा नुंगथेल गे मणिपुरी पाव मियेंग ताबिरिबा सिंगबु जेनिफर शर्मा तराम नोकचरी हौजिक पाव संदोकना पिजरी Manipuri University की मखाद लैरिबा कॉलेज सिंगी स्टूडेंट्स यूनियन इलेक्शन की मतम गे थोकपदगी तोंगान तोंगानबा कॉलेज सिंगी महिरोइ सिंगना मतम अमतदा कॉलेज सिंगदा इरांग हौरक्रे इरांग कंट्रोल तौनबा होतनबदा सिक्योरिटी पर्सनल यावना महिरोइ सिंग असोक अपन नंख्रे ngasi scrutiny tawgadabada ngarang athengbada Director of University and Higher Education Rangita Valley Waikomna matam kaptana yaithokle haina order thorakpadagi ngasi ayuk pung 13 makhai rom tarakpada Thambal Mari College Liberal College, YK College, Biramangol College, Thobal College, Manipur College, Standard College, Modern College, Oriental College, Imphal College na chungbada mahiroi singna matam amatada irang haurakibani. Ngasi iho adugi manung chana Imphal College ki mahiroi singna su college tagi thoraktuna lambi da famjintuna desk bench sing puthoktuna mai thaduna achat awok sing thingke. Hana lairamba security personnel singna thingna ba hotnabada ngamkhide. Security personnel singi maikaidagi fanakana hotnarabasu mahiroi singna masing yambana maram oidina airport tamna lakadaba tidimgi lambi nakan ama pung amarom traffic jam thoktuna miyamda chawna khudungchadaba mayoknakhi pung tara nithoi makhairom tarakpada Imphal West ki CDO team sing yauna ahenba security force thomjil laktuna irang adu control tawnaba hotnabada mahiroi singa mungnarakpadagi security personnel tamna mahiroi singna nungna landarakhi Madudagi security personnel singi maikaidagi su irang adu bunam thanaba tear gas smoke bomb na chungba kaya kaptuna irang adu laksinki irang adu laksinaba hotnabada police personnel ahum rom achok apan nangki khongjang sangsinba Imphal College ki 3rd semester tamliba mahiroi ningthaujam chanu gyan manglakpadagi Rims Hospital da laikanakhi amadi 1st semester tamliba mahiroi nitisu makuta soktuna Asian Hospital da laikanakhi Khongjang aduga mari lenyana Imphal College ki mahiroi sagol sem atang sanana hai Director of University and Higher Education Rangita Valley Waikomna tha asgi tangkun ma thoida MU gi makhada lairiba added amadi lenga ki college ki mahiroi singi students union election tawbagi matangda order ama thokhi maduda tha asgi tangkun nipal da nomination file tawbagi aroiba matam oigani tangkun mapal ngasigi numit asina scrutiny tawduna October gi tang tarukta election pangtokani haina order adda palli adubu ngarang athengbada thokiba order adu chatnararoi matam kaktana yaithokle haina anoba order tholakhi asigumba mawong tadaba thawong asi mahiroi singda singnabani haina lawi matik chadaba Director of University and Higher Education Rangita Valley Waikom amadi Education Minister Moral Ground da from thadokpiu Education Department na mahiroi singbu karem naba asi tawbikanu athubada chap chaba order ama thoktuna election pangtokhanbiu natrabadi akanba khongjang kaya makhatana changsingani haikhi Panba yabadi Imphal West ki oinasu SP na irang lakpa yai haibagi chingnaba laibana Imphal West ki manung chanba college tara marida security personnel sing ngasi angan badagi deploy tawtuna ngak senduna lainaba order amasu thoklaktuna security personnel sing na college sing sangduna lairakhibani Ya kan kapal. अखोई छात्र सिंहजी अखोई इसा इसा की कईगुम खरा काननी हाईगिदमत तौबनते मसी कईगिदमतनो छात्र की मयांगिदमतनी थोगिबा कुइदिबा नोटिस अम चनररो हाइदुना ngarang नोटिस अम तोलकपा मसी कईगिदमतनो मरम फजना पिबिउ कईगुम्बा पिबिद्रगदी सिदगी हेना थोनिदब थोथों मयाम थोलकपा याय अदुगी मथक्ता ngarang गिदु चन दोइ तारि कईदमते मत थोकबिबुनो छात्र मयाम मिंग चन फंगदन लेंगे मतमदा कईगिदमतता बोर्ड इलेक्शन तौरनी हाइदुना नोटिस थोबिबुनो छात्र मयांगी पुंसिबु कैसन तखनबिबा कईगिदमतनो मतिक चादबा डायरेक्टर फंदादोक पियो अमदी मतिक चादबा एजुकेशन मिनिस्टर फंदादोक पियो चप चाबा अखोगी अकंगनबा
था मगी मनुंग द नत्रे नत्रगा ngasi hayeng sida athubada chap chaban notice ama thokdragadi sidagi henba khongjang akan akan makhan makhan gi khongjang mayam changsalagani haina chhatra mayam gi mochilagani hajare Mathau masak khangdaba commissioner amadi director mafam lokto haina college mahiroi kayana dabi tarokli scrutiny hayeng da ngarba matamda election yei thokpabu yaning da phongdoktuna Imphal East ke porompata laiba modern college ki mahiroi singna ngasi khongjang changsin kre khongjang aduda saruk yakhiba college asida 5th semester tamliba amadi social and culture gi secretary gi mirep oiriba salam mitranjitna hai scrutiny numit hayeng da ngarba matamda boat yei thokpa haibase mahiroi singbu sanapot kum khanba mahiroi khunaibu kari su leitana laubani tha asage kunma thoida notice thokchuna Manipur University ki makhada laiba college khudingmak nong matada election pangthoknaba matam leplaba matung election yei thokle haiba order ama thoklakliba ase mahiroi singna yamna hakchina lawbaga loinena mathau masak khangdaba higher education ki commissioner amadi director mafam thadokadabani haina demand tawtuna kholaw kaya lawkhi Manipur election thokpa yaroi September 21 da Manipur University September 21 da Manipur University gi makhada laiba student union election gi da election asi ahing nongai da election tawrani hanam order thokra matung da amka hana scrutiny haying tani haram matum September gi 28 numit sida election tawroi hana yethokpa asi student mayam bu sitabani asi yaning de aduga ngaha nga ki ninga thong trouble asi akoi student singna asi je yaning de aduga election asi yethokpa yaroi education minister gi fam da pi education you gi commissioner amadi director gi fam thadok pi aduga chief minister chu mi eng changbina ba haijari aduga chief minister gi site gi education gi commissioner amadi director bu fam thadok pinaba khoi student mayam na haijari Amaromda pangthokadoriba English ang ani kuni thoi kun humdoi gi student union election gi mang oinena tongan tongan ba mafam kaya da thokliba thokhaning da ba thodok sing asi thoktana ba mahiroi singda ingna chikna amadi academic atmosphere maintain tawnaba Imphal West ki SP Sivakantana appeal tawrakli ngasi Imphal West laiba mahaki office da paumi singa unabada bahakna makha taraduna haukiba numit kharani asida student union election gi mari lenyana mafam kaya da mahiroi sing khana chaina ba mikhal gi form munba mahiroi masen aman ama fa ba punba tauba kaisampa thoda babok laikai MSU office Manipur college singjamaine chingba mafam singda mahiroi singi marakta kanglop khaidoktuna khana chaina ba thokiba laikre asigumba kaya asi thoktana ba student union election gi mari lenyana laingakna thadorapa order asibu ngaktuna mahiroi singna academic environment maintain tawnaba khangnakli Students union election ga mari leina violent oiba adu election process ama oyap kadam gi mami taba aduga onkiba numit khan ni singsida oigi students group ama dagi group ama na nomination form onba dagi satra asen amana ma kidnap tonaba adu punaba adu koina appeal tawjebasi academic atmosphere present maintain tawu peace and tranquility leiraga yamna discipline na ga maintain tawga mayam review by government na tamatam gi thori go order samna have the marang election deferment to go for order legle sing women to government no thoi sing je gi mayam gi for the better benefit of everybody mayam gi labor situation sige yang naga to ko ngani aduna koi labor status na koi gi ai go government order na sing si na puna koi gi academic atmosphere sing si koi preserve the obsession koi policy na kai gi tamde Small Industries Development Bank of India SIDB Imphal Second Battalion Manipur Rifles Manungda Laiba School Second MR Unit Junior High School da laptop kutsin nabagi thoram ama ngasi school asgi campus da pangthokre Second MR na sinduna pangthokiba laptop pibagi thoram aduda Education S ki Director L Nandakumar Second MR ki Commandant Victoria Yankom SIDB ki Manager Vikram Deputy Managing Director V Saitya Venkata Rao Nirvana NGO ki Founder Sovana Amadi Battalion asgi Deputy Commandant N Surasna Sarukyakhi thoram aduga marui lenyana Education S ki Director L Nandakumar na hai ngasi mahai masing tamliba mahiroi sing asina lamdam asagi maraibak lep kadawribani maram asna angang khudingmak mahai ningthina haihan ba haibasi department ki pandamni school asda subnagi class 8 fawba khaktamak leibana makha taba study da khudung chaba leiba adugi damak khudung chada ba leiba adugi damak yenglaga class 10 fawba hapkat na ba kari tawba yabagi haibadu khanaragani amadi school asgi mahiroi singi damak uniform set ani amadi sports ki equipment sing su mateng pirak lagani haina phungdokhi
ꯑꯗꯨꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯦ ꯐꯖꯅ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯍꯧꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯗꯥꯏꯔꯦꯛ ꯇꯧꯅꯅꯕꯒꯤ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯒ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯁꯦꯀꯦꯟ MRꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯩ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯚꯤꯛꯇꯣꯔꯤꯌꯥꯅ ꯍꯥꯏꯕꯤꯕꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯉꯥꯡꯁꯤꯡꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤꯁꯨ ꯂꯥꯛꯄ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯅ ꯁꯤꯠꯕꯤꯔꯣꯝꯗꯒꯤ ꯂꯦꯞꯇꯣꯞ ꯑꯃꯃꯝ ꯄꯤꯕꯤꯔꯛꯑꯕꯅꯤ나 ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠ ꯑꯃꯃꯝ ꯄꯤꯖꯔꯛꯀꯦ ꯑꯗꯨꯒ ꯁꯦꯀꯦꯟ MRꯁꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯒ꯭ꯔꯥꯎꯟꯁꯨ ꯐꯖꯅ ꯂꯩꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯅꯕ ꯁ꯭ꯄꯣꯔꯠꯁ ꯃꯦꯇꯔꯤꯌꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯖꯔꯛꯀꯦ ꯑꯗꯨꯒ ꯂꯥꯁ but not the least ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ MRꯁꯤ ꯀ꯭ꯂꯥꯁ 8 ꯐꯛꯇꯪ ꯂꯥꯏꯔꯤꯛ ꯇꯝꯃꯒ 9 10 ꯂꯩꯇꯕꯅꯤꯅ ꯗ꯭ꯔꯣꯞ ꯑꯥꯎꯠ ꯇꯧꯔꯝꯃꯣꯏ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ 9 10 ꯁꯤꯁꯨ ꯀꯃꯥꯏꯅ upgrade ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯀꯣꯟꯅ ꯈꯟꯅꯖꯔꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯉꯝꯕ ꯃꯇꯦꯡꯗꯨ ꯄꯥꯡꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯇꯦꯟꯖꯤꯟꯖꯒꯦ थोरम अदुग मरु लेजना सेकेंड MR की कमांडेंट विक्टोरिया यंखोमना हाई कंप्यूटर करीनो हाइबा खंगलबसु सब्जेक्ट असि तमलक्तना लाक्लबा मतुंग स्कूल असिदा ngasi सिडबीना पिथरokliba कंप्यूटर असि mateengna कंप्यूटर साइंस हाइबा सब्जेक्ट असि तंबा हौरकनी खुदोंग चाबा असिबु पिबिरिबा सिडबी की डायरेक्टर अमदी एजुकेशन डायरेक्टर बु थागतपा फुंगदोखी ngasi sidbi bank na pibiriba laptop sing sigi through da khoi gi angang sing se computer science haiba subject asi khoi ham to do bane ko so we are very grateful to the sidbi officers to director education to Iche Sobna from Nirvana Foundation and they have been very cooperative, very kind enough to give us this green signal to go ahead with our requests and requirements and we are looking to further cooperation sir to the SIDBI teams and to the education department also. Zeliangrong Baptist Churches Council Northeast India ZBCCNEI na Manipur lengang na lakholak liba khongthang war on drugs amadi alcohol ki manung chana pai khalak liba khongthang sing adubu miyam na maru oina Tamenglong gi miyam na sogotuna lakli masida sunatana lengak na nisa thadok se haba campaign amasu English sing ani tarani palda hudokhrabani adubu pumna mak asagi tayo na bada lengak na handak state cabinet na Liquor Prohibition Act Manipur gi mafam kharada lakthok liba asi lengak na hana pai khat liba khongthang adugi mayoktani amadi miyam na yu legalize toba yaning jiba asida lengak na yu fong na yu na ba ayaba piriba asi kharat thuman li haina lup asina thadolakpa cherol amana hairakli serol asna makha taraduna lamnam asda lairiba miyoi sing asi yu thaklaga hakchang faragadra liver amadi kidney ga anaba laireroidra nupi de thokliba miyot minei asi faragadra haina ZBCCNEI na hangladuna yu asi yamna nisa chuba potsak amani khunai asda achoba amangba ma oirakani maram aduna state cabinet na lawriba warep handopiu masigi mahutta Manipur Liquor Act 1994 asina kansinna bahotna biu haina appeal tawrakli Protection and Preservation Committee Manipur PPCM ki paring nainer chatharakpa Consumer Affairs Kamari lenyana Manipur ki mafam sing da family ba kaichel sing yangsin khongchat ki sargam oina ngarang PPCM ki convener maibam bisheso na luchingduna wahengbam lekai paring da family ba konik yoliba sing da pot ki mamal kamaini yoliba ge loinena mamal gi list het pra haina PPCM ki thomi sing na yangsin kre yangsin khongchat aduda dukan family ba dukan mapu sing ga wari sanarakpada India da hojik chatna diba GST asibu thi dena bhotna bada mapa laibak tagi pusilaba potchai singi mamal kaya khetna na yon ba thengnarakhi lupa chamnga piba liter ama dasmik anigi rice cooker adu swaida dukan family ba mioi sing amadi agency singa manaraga lupa lising ama chahum yankhai dagina lupa lising ama chamri yankhai fawba yolamki loidina masigi matangda arai ba mioi amadi ayon ba mioi ga mukna ba fawba thengnarakhi hairi Masigumba konlik yoliba agency singna masa masagi furit kau chona ba khotniriba asi paliba lengak na kharakup na yengsin bina ba khangan lakhi amadi lakadoriba ningol chako ba asida Manipur gi mafam singda lairiba kaichel singda fam liba dukan singna pochai mamal hena yondana ba amasung PPCM na changsilakpa drive amadi awareness program asida dukan fam liba singna mateng pangbiu haina PPCM gi convener publicity committee like Ram Jayantana fungdorakli Pagi merak thana tian babri amatak nominasi
World Heart Day ga mari lainana September 18 da free heart screening camp ama Sky Hospital da pangthok jargani. Sky Hospital Imphal amadi Manipur Heart Foundation anina sinjaduna pangthok jagadoriba camp asi ayupung 10 dagi haujagani. Camp asigi manung channa free heart OPD, free ECG, free diabetic dictation test, high BP exclusion, free echo for children below 18 years of age ki khudong jaba singsu thamjari. Registration gi damak 8415934236 natraga 8415938207 da contact tawbiu. Break matung taram nokjari mangkhata ba pau pizari ngarang Loktak Development Authority LDA ki chairman amasung BJP Manipur Pradesh ki state spokesperson oidiba M Asni Kumar Singh na Atal Tinkering Laboratory ama Thanga gi salam lekai de leiba Thanga Island Modern English School Times da sangakhrei thoram aduda wa ngangladuna Asni Kumar hai Bharat Ratna Atal Bihari Vajpayee larum ba thodang sing ngasi fawba miyamna ningsingduna amadi anoba inot ama piri Prime Minister Narendra Modi na lising anitara mangagi January gitang tara mangada Atal Innovative Mission AIM loans tawduna lamdam asida anoba program amadi policy puthokuna tongan ba sector da stakeholders singi senmit loan anoba khudong chaba sing amadi chakwat thorangi lambi ama semnaba hotnari mahaki matung ina Prime Minister Narendra Modi na laibak asida Atal Tinkering Laboratories ki manung channa school lising kunrom da laboratory lising tararom thamduna laibak asida mahiroi lak tarama thoirom da masigi kana basing pinaba hotnari Laboratories asigi maru eba pandam di inkhalak libat ha singda hainingba khangingba amadi anoba wakhalon kaya puthopak ngamnabani hairi masigi laboratory asina thanga da lairiba khudong chaba kaya fangdraba naha singda anoba chakwat thorangi mafam ama piragani hairi mahakna mama mapa oibe singda macha singi mahai masing tambada laithok pikanu maramdi mahai masing ningthina haihoba asina lamdam asigi tungi yumbi oiribani haiki Manipur State AIDS Control Society Max ki sponsorship makhada District AIDS Prevention and Control Unit Dagpu Thobal na sinduna strengthening accessibility services of PLHIVs haiba hirims da nomagi oba district level capacity building training program ama ngarang Chief Medical Officer Thobal gi complex laiba National Health Mission Thobal gi training hall da pangthokre Training program aduda District AIDS Control Officer, District AIDS Prevention and Control Unit Thobal gi in charge puriba Dr. Y. Samarjit Singh na chairman oina saruk yakhe. Dapku Thobal gi District AIDS Control Officer Dako Dr. Y. Samarjit Singh, DTC Thobal gi Senior DOTS Plus Supervisor L. Sundeshwari Devi, Vihan Project ki Health Promoter P. Sandyarani Devi, ITEC ki Counselor Mistress Minarani Devi amasung District Supervisor T.S. Open Kumar na Chingbana, Resource Person oina saruk yaduna, Network for Community System Strengthening haibasigi matangda sandokna wafong kya thamki. CMO Dr. Y. Nokolna HIV ga sago nanduna lairiba PLHIV singbu makoina pukning wakal sontaba hantaba tawduna karamna HIV deki ngakthokani amadi makoigi punsida makoina ngamba society community asigidama karigumba khara taramgada ke haiba wafam sing thamduna pukning thagatki amadi HIV AIDS asidagi ngakthoknaba aikoina karamna thengnagadagi haiba wakalon kaya amasu saruk yariba singi mafamda sandokna thamki Kakching amasung Thobal district tagi miyoi nifu romna saruk yakiba ngasagi district level training program aduda interaction gi thoram amasu pangthoki hairi District Health Society DHS amadi District Mental Health Program DMHP ga loinana Creating Hope Through Action haiba hiramda World Suicide Prevention Day gi thoram ama ngasi Chandel gi Analon Christian Institute ta pangthokre thoram aduda Chandel gi Chief Medical Officer CMO Dr. Sarthani Serbum Chandel gi District Hospital gi Medical Superintendent Dr. Joycin Matthew Monsang Chandel gi Analon Christian Higher Secondary School gi Principal L. Walring Galonyana School adugi mahiro amadi oja yauna miyoi chamaromna sarukyakhe thorom aduga mari lenyana quiz program amasu pangthoki thorom aduda Dr. K.S. Robindra na phungdokhibada Suicide tawriba khudingi miyoi kunrasu suicide tawningbagi wakhalon pokhalli Suicide acid mental health ka yamna mari lenyai amadi nisa sizinaba yu thapa asisu suicide tawbagi ajoba factor amani haina phungdokhi Nakal Maramda Chandel gi Chief Medical Officer CMO Dr. Sarthani Serbum na phungdokhibada Mahiroi khudingmak suicide ki matangda awareness pinaba ambassador oigadabani amadi wakhal gi laina naraba miyoi sing khangdoklaba matungda layeng naba hospital da thana ba hotnagadabani haina su phungdokhi
मोइसिंसिगी मनाक्ता ओइना ट्रीटमेंट लौब चटलेबा मीसिंसिना अदुना जनरल ओपीडी दा लाइबा मीसिंगी मरकता 25% दी इट्स डिप्रेशन ने लाइसिंग से as what our MS has already shared. We are very fortunate to have them, and then like after hearing all those lectures from them, I think like I shouldn't repeat. Leibak sin batungna pangthok liba swasta hi seva gi sargam oina Bisnupur district ki sunu sifai amadi naran saina khunggang sing lunana na leibagi miyam punna wasak lokre Bisnupur PHE division government of Manipur amadi Jal Jeevan mission gi Bisnupur district ki implementing support agency oriba humanism foundation anina September tara manga dagi leptana pangthorapa swasta hi seva gi sargam oina ngasi sunu sifai amadi naran saina da club NGO maira paibi amadi panchayat ki mihut sing yauna luna nana lainabagi wasak swasta plates asi laukibani ngasi pun kiba mioi singna luna nana leiba amot akai mafam chadana hundoktaba makoi na leiriba yum leikai amadi thabak sufamda luna nana leinabagi thabak tawzakani amadi chahi amada pung chama lubanan bagi thabakta matam pigani haina wasak sakhi Masiga iroinana mafum ani asda single use plastic miyam amadi kaichal potpham phamba singna sizinada namba hainasu PHED ISA amadi local body gi mihut singna koina chatuna haizaki miyam nasu single use plastic asi sunusify amadi naran sainada pungting tingbada tengbang biu hainasu publicity statuna haizaki program adida resource person oina saruk yakiba Dr. Thangzam Anand Singh scientist Central Agricultural University na plastic na mioi bagi hakchang amadi nature da amang ata thokan bagi matangda haiki swasta hi seba gi sargam oina miyam gal loinana sunusify amadi naran saina gi kaichal su sengdokhi Food Safety Administration Thobal amasung kakching na thadorako order amagi matung inna Thobal amasung kakching gi manung chana laidiba chana thakna bagamari lenyana dukan hangliba dukandar singna makoi gi case memo natraga bill natraga receipt na chingba singda digit tara mari yawba first gi license ki registration number yawgadabani amadi masigamari lenyana FBO singna hariba order asi akan mamong da chalaina ba khanagadabani Karigumba haribo order asi inlamdaba tarabadi provision of act rule and regulation ki makhada lupa lakh ani ge penalty thigadabani hairi Union Health Ministry ki data gi matung inna India da hawkiba pung kunmari asida nauna COVID-19 positive oiba mioi lising mari ga chani humputara ni thoi thingna kre mioi lising mari ga chamri humputara marina laina asigi fagat ki amadi mioi kuntaret na laikhidre Masiga tharaga hauzik fawada laichit asna maram oiraga laikidaba migi masing punna lak manga lising kunipal ga chatruk tarama thoi oikibaga loinena hauzik India da COVID-19 aduna laiba migi masing na lising nifu ga chatret yangkai oiri positivity rate na chada ama dasmik ahum manga oiki amasung fagat bagi chang na chada marfutara nipal dasmik taret ani oiki Health Ministry ki matung ina hauzik fawada laina asigi ngak thoknaba laibak asigi oina crore chani tara nipal hena COVID vaccine kap thokre hairi Laichit asna laikhidaba mioi kuntaret asi Kerala dagi mioi tarataro Maharashtra dagi mioi ahum Bihar amadi West Bengal dagi mioi ani amasung Karnataka Rajasthan Sikkim amadi Tripura dagi mioi amamamni hairi Loisilakpada maru eba paw mohana pizari College Singi Students Union Mikhal gi scrutiny hayeng da ngai baganda Mikhal yaithok ki babu mairoi singna yaning da bafong doktuna akan bakong jangsang singkre Amadi India da hawki pung kun mari da nauna COVID-19 positive oiba mioi lising mari ga chani humputara ni thoi thengna kre mioi kuntare na laikhitre PONYTV ke nung tilgi Manipuri pau miking tabiri basing bu amukana kurumjari